Manipur Copy and Passion atom taram nokse ngasi video asidi Tiger Camp da Monday market haidana ngasi date 28 March 2022 asidi haudu madu kamdau bage habdu yam yeminasi hairiba market asi ngasi gi onadi community hall da pangtwe masi lampak da pangtok tabdi nong singi fibam phattabana maram mona community hall da oina pangtwe hairiba market asi stall chama hena lakadabani hai adubu ngasi nong singi fibam phattabana stall 50 muk ti oigani haina panai adugo huji mangda uriba sina thang yonbani masida mayam mitafam oi sina gate hek changfam da ju yonba thang adaidi check khabai nungbai mayam yaure masi mayam mitafam oi amsung rol yoiba second hand gi oi phone singchu marang kaina yole mayam na sujo soidana mande khudingi Tiger Camp gi community hall natragana lampak ta sung soidana hapta khudingi phamjaragani maram aduna mayam na anakpuda leiba amsung arapuda leiba mayam na ahong chaw yengbiu haina aigi channel asidagi mayam phomda norukna ningsingjari hairiba asi Tiger Camp hairiba lam asi Imphal East ki manung chanba kaibi amsung sakolmang ani gi marakta leiba lam amani maduda hairiba second hand amasung first hand su yawi daidi atei polam kaya asi yengba lakpiu amsung leibiu haina mayam phomda norukna ningsingjari mayam kai yawi habdu yengminasi firol singni akoigi interview oina di laujadre firon sing asi adum kapchabani video oina adum namchabani adum yengbiro mayam interview oina di laujadre mamal lungmal aibududi mayamna laaga adum ngangna biro stall asi 50 muk tang oi habdi ngasi nong singi fibam phattabana maram moiraga nong chudragadi stone chama hena lakani haibna moi lakbiriba moi na adum haibirai mayam adum yengbiyo interview oina di laujadre mayam na adum apamba adum yengbiro haitare si boraji amta kaidri musida firon lon mayam yauri musi hanba hogdokpagini horen lakadabusu wali budi hai adu firon keka amta kaidri mi tinba horakanda kaigani hai moina takpirakpada kaiba hobusu yaure mayam loibau yengbiu amsung haiba market asida lakpiduna adom-adom gi apamba potchai yengbiu haina aigi channel gi maikaidagi mayam phomda ningsingjari Hero ngakani second hand first hand joy first hand do mai store do siamba loidre aduna mafam do kaije lak utsadre aduna itu multi purpose Tiger Camp community hall Tiger Camp dini hojik pangtholiba asi mayam su soi dana lakpina bani singjari thank you